ꯏꯝꯐꯥꯜ ꯇꯨꯔꯦꯟ ꯂꯥꯏꯕꯛ ꯊꯤꯕꯤ ꯅꯆꯥꯕꯨ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯄꯨꯕꯤꯌꯨꯀꯣ ꯃꯤꯐꯠꯇ ꯍꯤꯛꯆꯥꯕ ꯅꯣꯏꯅ ꯄꯥꯝꯃꯤꯁꯦ ꯑꯩꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡꯁꯦ ꯅꯠꯇ꯭ꯔꯣ ꯊꯕꯥ ꯀꯩꯅꯣ ꯍꯥꯏꯗꯣ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯆꯝꯖꯔꯕꯤ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯅꯪꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯁꯦꯟꯅꯗꯨꯅ ꯇꯥꯛꯐꯝ ꯇꯥꯅꯕ ꯍꯣꯠꯅꯕ ꯅꯠꯇ꯭ꯔꯣ ꯊꯕꯥ ꯋꯥꯈꯜ ꯂꯣꯟꯅꯔꯦ ꯀꯔꯤꯒꯤ ꯑꯩꯕꯨ ꯇꯨꯀꯠꯆꯅ ꯈꯜꯂꯤꯅꯣ ꯑꯩ ꯄꯥꯎ ꯂꯣꯏ ꯇꯥꯔꯦ ꯑꯗꯨꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯈꯟꯗꯨꯅ ꯂꯥꯛꯄꯅꯤ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯁꯣꯛꯂꯛꯀꯅꯣ ꯅꯍꯥꯛꯀꯤ ꯂꯧꯅꯝ ꯂꯥꯡꯗ ꯑꯩꯅ ꯊꯨꯒꯗꯕ ꯅꯠꯇꯦ ꯊꯕꯥ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯅꯣꯏꯕꯨ ꯂꯥꯟꯅ ꯈꯟꯒꯅꯣ ꯑꯩꯅ ꯅꯈꯣꯏꯗ ꯀꯩ ꯂꯥꯟꯈ꯭ꯔꯒꯦ ꯅꯪ ꯀꯩꯁꯨ ꯂꯥꯟꯗꯦ ꯑꯩꯅꯁꯨ ꯅꯈꯣꯏꯗ ꯑꯀꯥꯏꯕ ꯑꯝꯇꯗꯤ ꯆꯠꯇ꯭ꯔꯤꯗꯅ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯊꯕꯥ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯏꯀꯥꯏ ꯈꯨꯝꯅꯩ ꯍꯣꯏ ꯑꯩ ꯉꯥꯎꯁꯤꯟꯅꯩ ꯑꯩ ꯑꯣꯛꯇꯦ ꯑꯩ ꯌꯥꯏ ꯑꯗꯨ ꯊꯕꯥ ꯑꯉꯥꯎꯕ ꯌꯥꯛꯁꯨ ꯅꯪꯅ ꯃꯥꯏ ꯄꯥꯛꯂꯛꯄꯗꯣ ꯍꯔꯥꯎ ꯅꯨꯡꯉꯥꯏꯖꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯩꯒꯨꯝꯕꯅꯕꯨ ꯅꯪꯉꯣꯟꯗ ꯀꯔꯤ ꯋꯥꯏ ꯍꯥꯏꯗꯣꯏꯅꯣ ꯐꯔꯦ ꯅꯪꯅ ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯕꯗꯤ ꯑꯩ ꯆꯠꯂꯒꯦ ꯑꯩ ꯅꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯜꯂꯔꯣꯏ ꯃꯌꯥꯝ ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯨ ꯌꯦꯡꯕꯤꯌꯨ ꯑꯥꯗ ꯂꯩꯔꯦ ꯇꯨ ꯀꯩꯅꯣ ꯃꯌꯥꯝ ꯇꯧꯕꯤꯔꯤꯁꯤꯕꯣ ꯏꯅꯦ ꯏꯃꯥ ꯍꯣꯏ ꯀꯩꯅꯣ ꯃꯌꯥꯝ ꯇꯧꯕꯤꯔꯤꯁꯤꯕꯣ ꯀꯩꯅꯣ ꯃꯌꯥꯝ ꯇꯧꯕꯤꯔꯤꯁꯤꯕꯣ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯖꯕꯗꯨ ꯇꯥꯕꯤꯌꯨ ꯀꯩꯗꯧꯔꯒꯦ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯖꯕꯗꯨ ꯇꯥꯕꯤꯌꯨ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏ ꯀꯩꯁꯨ ꯇꯧꯕ ꯅꯠꯇꯤꯌꯦ 이마 나자보 없다 깐비요 ꯇꯨꯃꯤꯟ ꯑꯩꯅ ꯁꯤ ꯊꯣꯛꯀꯅꯤꯅ ꯅꯉꯣꯟꯗ ꯀꯌꯥꯂꯛ ꯍꯟꯅ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯏꯖꯠꯁꯨ ꯀꯔꯤꯃꯠꯇ ꯌꯦꯡꯗꯕ ꯃꯌꯥꯝꯅ ꯊꯣꯛꯄ ꯇꯧꯕꯤꯔꯣ ꯑꯩ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯦ ꯃꯌꯥꯝꯗ ꯇꯧꯕꯤꯌꯨꯕ ꯌꯥꯔꯦ ꯃꯌꯥꯝꯗ ꯇꯧꯕꯤꯌꯨꯕ ꯀꯩꯅꯥ ꯈꯪꯒꯗꯕ ꯑꯣꯏꯔꯒꯗꯤ ꯅꯨꯄꯤꯁꯦ ꯑꯩ ꯄꯨꯖꯔꯒꯦ